Avem ikaiboy kaiboy tumina adum lay Roger na imong sida nabung kaktane gyan taba afaba masi ay na hadrasu nang ni hena khanglam ganida kahigi pukning sonthari bano ay lady nabung su lady adumna pukning sonthagano atay day di khangde nabung na di nangbu iham khanjabani nangidamakta matik charakanda loina hotnagani haibani hausikti aisu Jacobsu matik chadre aduna khara warasu khangba kallo kona nungaina thambidoine promise Abem handakti tapna kitang nuglai Roger na wow thamoy gase sogdore adumaina dum no kwa da Roger mi ukhradi phasade se khuchita do chak se amta loisi lukhige chak loriga mu romance makha se thasera as aduina deba Jacob sasang lai Avem pakat pa na yadre kitchen gi thangnaba kadagi kirup thori dathoy ba enjang se loida watli ba Avem masadu pakat pui kai boy loide padigum thakige Jacob machan gi matog du ubada bisum na machin khatlaga makut namana mukhwang da metlaga thangnaba kadu da changkhre Avem mamitu usilaga machinda murum soli Sir bungo da chadu di kan biu ko Jacob na Hodong lebirame Roger na Hui lakbiria Nena tan amta chakse thongjasane kitang soibada imung sida leiba mi singse magun khangbi ba natro Nangdi imung sigi mi natro aduk to ni hingbra Aide imung sigi ning thone power budi ausai ada isagi sentok leitabagi khara tanjane hingjariba haitare kappaleram-bagi thembi bani gaino romance to sunatana kaptuna da leiraba punsine matik charakanda mapido teithopio saheb hojikti na sa fawba lepangamdri bani na ne pi teithoppanadi khana roi jeriba Roger na tukatche laima yare kaidok saibano Jacob na somna tro ising thaknaba yaruni na changkibada os bottle do kai sakra kawu kawe kaw dodi kaino irang na wai saradi loi kaw butabani yari ki tolke rung sidi narsuktu ubu khudingi ngangni khangadi ngangduna bathabak tawo sumkanda romance hodana krumkanda chance phangdorige chance lobada ichengi punsi kayoini nang khangbro adaidi I karani aina na sanse ichet mangan dori bro aibu yam uktubai tapta karino takpirisiba aina haijabadi nangni sanse mangani habana sadeko imung sida leiriba charoi mayam sina fatana lobi kini habane aikoi mioi banabu masagi asoiba khangladi minokna kitra Roger na chummine nangai dusu Avem na dathoiba chaksaragera Jacob na oh thiramo chardoine Avem na mayamgi chana thaknaba sem saba loiduna Kaka domcha cheso chesa chaksarse Pukminaba sunate Avem na hotnari bani isingde abirasu yari bani mapa mama nasu haini khangde machanupi ani dunasu mateng pangbagi wakhalaite Avem di warabani nongan badagi sungleplepte Asumna uchina sinna rosul hombaloi khre mangani chako boloraga college kar sainare Roger ki mama me ma oibagi ihabani Roger ki mase lohongki badu Jacob no makaktani layuba adusu Sunita na phone torakpada khangmangam ponte Migi mapa mamasu macha tombadu nungshiribani ihamlu na tinazaba maruki mayumda mateng pangbagi karisu haidribani College ki exam di kuiraktor bani hero anidu laik pabaga sangbanate Rose lohongkiba nini surakpadani Jacob Roger
ꯆꯥꯛꯆꯥ ꯇꯣꯛꯂꯒ ꯇꯨꯝꯕ ꯆꯪꯂꯛꯏ꯫ ꯖꯦꯀꯣꯕꯅ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯗ꯭ꯔꯦ ꯀꯩꯅꯣ ꯏꯗꯣꯏꯁꯤꯅ? ꯔꯣꯖꯔꯅ ꯅꯣꯡꯃꯩ ꯑꯃꯒ ꯂꯣꯏꯔꯦ ꯑꯩ ꯄꯥꯁ ꯇꯧꯍꯜꯂꯨ ꯅꯠꯇ꯭ꯔꯗꯤ ꯁꯤꯅ ꯀꯥꯞꯄꯒ ꯍꯥꯠꯇꯣꯛꯀꯅꯤꯅ ꯙꯞ ꯇꯧꯔ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯖꯦꯀꯣꯕꯅ ꯑꯗꯨꯗꯤ ꯑꯩꯅ ꯕꯣꯛꯁ ꯑꯃ ꯌꯦꯛꯂꯒ ꯅꯥꯀꯟꯗ ꯀꯤ ꯑꯃꯁꯨ ꯌꯦꯛꯂꯒ ꯂꯣꯏꯔꯦ꯫ ꯁꯔ ꯑꯟꯁꯔꯁꯤ ꯕꯣꯛꯁ ꯃꯅꯨꯡꯁꯤꯗ ꯌꯥꯎꯔꯕꯅꯤ ꯀꯤꯁꯨ ꯂꯩꯖꯔꯦ ꯍꯥꯡꯂꯒ ꯄꯥꯕꯤꯔꯣ ꯀꯥꯏꯅ ꯊꯔꯝꯃꯒ ꯂꯣꯏꯔꯦ꯫ ꯑꯗꯨꯅ ꯐꯔꯅꯤ꯫ ꯊꯃꯣꯏꯗ ꯌꯦꯅꯤꯡ ꯍꯨꯜꯂꯛꯄꯒꯁꯦ ꯊꯕꯛ ꯆꯤꯟꯃꯟꯗꯅ ꯅꯨꯡꯁꯤꯕꯒꯤ ꯃꯌꯣꯟꯒ ꯂꯣꯏ ꯀꯦꯟꯈ꯭ꯔꯦ꯫ ꯎꯅꯤꯡꯉꯩꯔꯣ? ꯎꯅꯤꯡꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯪꯁꯨ ꯁꯦꯀꯦꯟ ꯈꯨꯗꯤꯡꯒꯤ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯉꯤꯗꯨꯅꯤ꯫ ꯆꯥꯛꯀꯧꯕꯁꯤꯗ ꯂꯣꯏꯔꯒ ꯆꯠꯂꯁꯤꯗ ꯑꯗꯨꯐꯥꯎꯗꯤ ꯉꯥꯏꯔꯣ ꯀꯩꯅꯣ꯫ ꯁꯨꯅꯤꯇꯥꯅ ꯊꯣꯏꯕ꯫ ꯖꯦꯀꯣꯕꯅ ꯃꯃꯥ ꯅꯣꯏ ꯄꯥꯕꯨꯡꯅ ꯑꯃꯨꯛꯇ ꯂꯥꯛꯑꯣꯌꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯁꯨꯅꯤꯇꯥꯅ ꯑꯩꯗꯤ ꯉꯝꯗ꯭ꯔꯕꯅꯤ ꯁꯣꯜꯂꯕꯅꯤ ꯍꯥꯏꯗꯅ ꯆꯥꯕꯒ ꯇꯨꯝꯕꯒ ꯂꯩꯈ꯭ꯔꯅꯤ꯫ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯌꯦꯅ ꯔꯣꯁꯅꯤ ꯐꯪꯉꯦ ꯃꯔꯤꯟꯁꯨ ꯍꯥꯏꯖꯤꯟ ꯈꯩꯇꯟꯕ ꯁꯨꯅꯤꯡꯗꯕꯅꯤꯅ ꯀꯩꯃꯇ ꯌꯥꯎꯕꯤꯕ ꯅꯠꯇꯦ꯫ ꯅꯨꯄꯥ ꯑꯣꯏꯖꯔꯁꯨ ꯔꯟꯕꯤꯔꯒ ꯖꯦꯀꯣꯕꯀ ꯑꯅꯝꯕꯅ ꯊꯕꯛ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯔꯣꯖꯔꯗꯤ ꯉꯛꯂꯤꯕꯅꯤ ꯏꯃꯨꯡꯁꯤꯒꯤ ꯃꯇꯧꯁꯤ ꯎꯕꯗ ꯃꯔꯨꯞꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯜꯂꯒ ꯋꯥ ꯉꯥꯡꯂꯝꯗꯦ꯫ ꯔꯣꯖꯔꯁꯨ ꯑꯕꯦꯝꯅ ꯋꯥꯕꯗꯨ ꯎꯔꯒ ꯑꯃꯨꯛꯁꯨ ꯏ ꯀꯥꯔꯛꯄꯗꯤ ꯌꯥꯎꯏ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯃꯤꯇꯣꯞ ꯑꯣꯏꯔꯨꯕꯅ ꯋꯥ ꯉꯥꯡꯂꯨꯗꯦ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯁꯨ ꯂꯣꯏꯈ꯭ꯔꯦ ꯗꯨꯉꯥꯏ ꯊꯕꯛꯇꯤ ꯂꯣꯏꯕ ꯅꯠꯇꯦ꯫ ꯃꯃꯥ ꯍꯣꯏ ꯃꯆꯦ ꯍꯣꯏꯅ ꯃꯤꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯎꯔꯨꯗꯕꯅꯤꯅ ꯃꯈꯣꯏꯒꯤꯁꯨ ꯃꯤ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯅ ꯅꯨꯄꯤ ꯅꯨꯄꯥꯒꯤ ꯁꯤꯟꯐꯝ ꯍꯩꯔꯕ ꯔꯟꯕꯤꯔꯒ ꯃꯆꯥꯅꯨꯄꯥꯒꯅ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯔꯝꯃꯤ꯫ ꯔꯣꯖꯔꯁꯨ ꯃꯌꯨꯝꯗ ꯆꯠꯅꯤꯡꯂꯕꯅꯤ ꯃꯔꯨꯞꯀꯤ ꯃꯇꯧꯗꯨ ꯎꯕꯗ ꯍꯜꯂꯒꯦ ꯍꯥꯏꯕꯁꯨ ꯉꯝꯂꯝꯗꯦ꯫ ꯖꯦꯀꯣꯕꯅ ꯈ꯭ꯋꯥꯡꯁꯤ ꯇꯦꯛꯇꯧꯔꯦꯗ꯫ ꯔꯣꯖꯔꯅ ꯚꯥꯏ ꯅꯪ ꯍꯦꯟꯃꯟꯈ꯭ꯔꯦ ꯉꯥꯏꯍꯥꯛꯁꯨ ꯄꯣꯊꯥꯔꯣ꯫ ꯑꯁꯤ ꯈꯜꯂꯤꯕ ꯃꯇꯦꯛꯁꯦ ꯑꯁꯤ ꯈꯛꯇ ꯉꯥꯏꯔꯦ ꯑꯁꯤ ꯂꯣꯏꯁꯤꯜꯂꯝꯃꯁꯦ꯫ ꯚꯥꯏ ꯀꯩꯒꯤꯅꯣ ꯅꯣꯏ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯑꯝꯇ ꯃꯥꯝꯇꯣꯞ ꯈꯟꯕ ꯂꯥꯛꯇ꯭ꯔꯤꯁꯦ? ꯑꯗꯒꯤ ꯑꯦꯟꯖꯥꯡ ꯁꯦꯝꯕꯁꯨ ꯂꯩꯁꯥꯕꯤ ꯑꯝꯇ ꯂꯥꯛꯇꯦ ꯀꯩꯒꯤꯅꯣꯕ? ꯖꯦꯀꯣꯕꯅ ꯏꯈꯨꯠ ꯂꯥꯟꯊꯣꯔꯛꯇꯅ ꯃꯤꯈꯨꯠ ꯂꯥꯟꯊꯣꯔꯛꯀꯗ꯭ꯔꯣ ꯚꯥꯏ? ꯑꯩ ꯐꯪꯉꯦ ꯅꯣꯡꯃꯇ ꯃꯤꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃꯇ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯂꯨ ꯌꯥꯗꯦ ꯏꯁꯧ ꯂꯥꯡꯉꯛꯀꯅꯤ ꯑꯗꯨꯁꯨ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯂꯥꯛꯇꯣꯏꯕ꯫ ꯚꯥꯏ ꯑꯩꯒꯤ ꯏꯃꯥꯁꯦ ꯌꯥꯝ ꯐꯠꯇꯦ ꯑꯗꯨꯅ ꯑꯩꯗꯤ ꯌꯥꯝ ꯋꯥꯈꯤꯅꯤꯗ ꯁꯤꯗꯒꯤ ꯍꯦꯜꯂꯛꯈꯤꯅꯤꯗ꯫ ꯍꯣꯏꯁꯦ ꯌꯥꯝ ꯈꯟꯖꯤꯜꯂꯨꯔꯅꯨ ꯂꯣꯏꯁꯤꯜꯂꯁꯦ꯫ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯑꯍꯜ ꯑꯅꯤ ꯑꯍꯨꯝꯗꯨꯗꯤ ꯇꯥꯛꯄꯤꯕ ꯈꯛꯇꯅꯤ ꯃꯥꯝꯇꯣꯞ ꯈꯟꯕ ꯁꯤꯗꯣꯛꯄ ꯌꯥꯎꯕ ꯅꯠꯇꯦ꯫ ꯖꯦꯀꯣꯕ ꯔꯣꯖꯔ ꯈꯛꯇꯅ ꯁꯤꯗꯣꯛꯄꯅꯤꯅ ꯀꯨꯏꯅ ꯆꯪꯂꯝꯃꯤ꯫ ꯑꯕꯦꯝꯅ ꯗꯥꯊꯣꯏꯕ ꯖꯨꯏꯁ ꯂꯩꯔꯦ꯫ ꯖꯦꯀꯣꯕꯅ ꯍꯣꯏ ꯍꯣꯏ꯫ ꯔꯣꯖꯔꯅ ꯑꯩꯗꯤ ꯍꯥꯏꯕꯤꯔꯝꯗꯕꯅꯤꯅ ꯊꯛꯑꯔꯣꯏ꯫ ꯑꯩꯃ ꯗꯥ ꯔꯣꯖꯔꯒꯤꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯅꯕꯨꯡꯗꯪ ꯍꯥꯏꯔꯤꯕ? ꯖꯦꯀꯣꯕꯅ ꯑꯋꯥꯕ ꯃꯔꯛꯁꯤꯗꯕ ꯑꯋꯥꯕ ꯑꯃꯅꯤ꯫ ꯁꯨꯅꯤꯇꯥ ꯃꯅꯨꯡꯗꯒꯤ ꯇꯥꯔꯗꯨꯅ ꯏꯁ ꯍꯔꯦ ꯃꯕꯨꯡ ꯑꯃ ꯂꯩ ꯍꯥꯏꯕꯒꯤꯁꯨ ꯕꯦꯕꯥꯔ ꯂꯩꯇꯦ ꯑꯩꯅ ꯆꯤꯡꯅꯕ ꯀꯨꯏꯔꯦ ꯑꯗꯨꯅꯤ꯫ ꯔꯣꯁꯅꯤꯅ ꯌꯥꯔꯦ ꯍꯅꯨꯕꯤꯅ ꯑꯃꯁꯨ ꯎꯕꯤꯔꯨꯔꯅꯨ ꯂꯩꯁꯥꯕꯤ ꯄꯥꯈꯪꯅꯤ ꯀꯩꯅꯣ꯫ ꯍꯣ ꯃꯕꯨꯡ ꯂꯩ ꯕꯦꯕꯥꯔ ꯌꯥꯎꯗꯦ ꯍꯥꯏꯕꯅꯤꯗ ꯃꯈꯣꯏ ꯀꯣꯏꯅꯒꯅꯨ ꯅꯨꯡꯁꯤꯅꯒꯅꯨ ꯍꯥꯏꯕ ꯅꯠꯇꯦ꯫ ꯍꯣ ꯑꯗꯨꯕꯣꯕ ꯃꯤ ꯅꯍꯥꯟꯈꯩ ꯊꯕꯛ ꯃꯌꯥꯝꯁꯦ ꯂꯣꯏ ꯍꯣꯠꯅꯔꯤꯕꯅꯤ ꯊꯕꯛ ꯂꯣꯏꯔꯀꯥꯟꯗ ꯋꯥ ꯈꯪꯗꯕꯗꯣ ꯇꯧꯒꯅꯨ ꯍꯥꯏꯕꯅꯤꯗ꯫ ꯃꯇꯨꯡꯗ ꯑꯩꯒꯤꯗ ꯀꯅꯥ ꯆꯪꯕꯤꯔꯛꯇꯣꯔꯤꯒꯦ? ꯑꯩꯈꯣꯏꯅ ꯆꯠꯂꯨꯗꯕꯅꯤꯅ ꯏꯪꯈꯣꯜꯅꯨꯡꯒꯤ ꯃꯤ ꯑꯃꯠꯇꯁꯨ ꯊꯕꯛ ꯅꯣꯝꯕ ꯂꯥꯛꯄꯤꯗꯦ꯫ ꯂꯥꯛꯀꯦ ꯂꯥꯛꯇꯁꯅꯨ ꯅꯪꯅ ꯀꯔꯤ ꯊꯕꯛ ꯁꯨꯕ ꯉꯝꯃꯤꯒꯦ ꯇꯨꯝꯕ ꯆꯥꯕꯗꯒꯤ ꯍꯦꯟꯅ? ꯑꯩꯒꯤꯗꯒ ꯀꯅꯥꯝ ꯂꯥꯛꯇ꯭ꯔꯗꯤꯅꯦ ꯀꯣꯔꯠ ꯃꯦꯔꯦꯖ ꯑꯣꯏꯅ ꯇꯧꯔꯅꯤ꯫ ꯍꯩ ꯀꯥꯔꯟ ꯉꯥꯡꯒꯅꯨꯀꯣ ꯏꯆꯥꯁꯨ ꯆꯥꯎꯅ ꯍꯣꯡꯗꯣꯔꯤꯕꯅꯤ꯫ ꯅꯪꯅ ꯐꯅꯕ ꯑꯕꯦꯝꯗ ꯉꯥꯡꯂꯨꯕꯗꯅꯦ ꯑꯩꯈꯣꯏ ꯊꯣꯏꯕꯅ ꯇꯧꯔꯛꯀꯗꯕ ꯁꯞꯇ꯭ꯔꯗꯣ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯁꯨ ꯅꯆꯤꯟꯗꯣ ꯈꯨꯝꯐꯝ ꯂꯩꯔꯣꯏꯅꯦ ꯊꯕꯛ ꯁꯨꯕ ꯌꯥꯎꯗꯕꯅꯤꯅ꯫ ꯍꯣꯅꯦ ꯑꯩ ꯀꯔꯤꯃꯇ ꯍꯦꯛ ꯉꯥꯡꯖꯔꯔꯣꯏꯍꯦ ꯏꯃꯤꯠꯁꯦ ꯇꯥꯡꯖꯔꯒꯦ꯫ ꯔꯣꯁꯅꯤꯁꯨ ꯌꯥꯝ ꯐꯠꯇꯕꯤꯗꯤ ꯅꯠꯇꯦ
Mamana piklingay-dagi fattabada tambirakpagi mabuk onkibani. Thabaksu mamadawna suningde. Adubu abembudi adum manawpini khalaga nungsijarami. Rose nasu abemdi abdum nungsijay. Abemna ngasi phawba chechau chechadagi henjade. Lansu lalude. Migi fatanaba thabaksu tawrude. Wathi sungalude. Hauzikti thabaksu loina loikhrabanina Rogersu mayimda hankre. Abemsu mayimda leire. Jacob hoida maram leitrari changaktre. Ranbir tumina matay mahoida lai. Adusu Jacob na tharakpani. Lairik hairasu officer oirasu matom tale pangamjadaba Ranbir ni. Ranbir na. Itima. Mahimsana. Tomba kaidore. Ranbir mayumlomda amugin kai kaidano koyingengi. Kaidorage kakhalo one. Ai kararoige. Asi hairaga pocketagi chi macha ama lukthorei. Si tema aikoi abemgi mohor amagi likmasa ama shabirakpani. Wahaidu tabada memsa mapi irachelei. Atomba itay mahoina oina icharoski paisa nungsa mateng pangdawdu noina oina honarakpase. As tema makhatarno Ichabem khagdaniko waribase. Sese ai thenge chalukige. Asi haramlaka makhataram debi liktu satpirammaga Ranbir chakre. Mayum yorakpaga Sunitana. Ho ne lona pidrasu phongna piyo. Ranbir na. Era khrasu phana khalu kaidorage. Patrise moi pabung ne ai na tiye. Jacob na imungdagi. Chume, Fatrise ekoi babung ne. Nupi warak pangamdaba babung hana warak laga fadaw ne. Agriculture Department ki Director Senior Officer amunabo asuki na tuan hingba. Ranbir na. Ay, thoiba, college na toy na tra. Exam su kuiramaroy. Karan ngang ler nuko, chak tum saurasi. Sunitana. Nachagi luhongkhibagi paisa chilingai sida minungsi amu pukpirui ne tanja menja khradi khangnasi. Nungai khidreda mama nangbo atopa sunate. Atopani haikiba nateda moi babu khra leiraga aisu sabige khalibani. Adu aina sabiri chap mane ke dorage. Paisa kai suchindena. Account-dagi laktara manga khaktani lokthokpa. Adagi puyenga kaiga nipan mukti hanjiledana. Adagi likmacha amatang sabibada aikhoibu muladro. Ichabe maga itay maga na hotnabiri mayamdo nangbu udro. Yare makata bira ano puksil chawba ibungo. Jacob na. Mama, nangse ontong arasu phatidako. Fattabada nate paktaba amasu yawriye. Pokpada ne aikhoi loinamak phaijom thokagani laise. Thokagani hankidoi shishu sibada kemata puba yaroi napuksendo khra fado. Adune ichana haisi sumdro. Napam sa sangdana ne aise phattabi ohelaba natro. Oh phare ai phattabi. Baba lairik haitibiga wari sanabase kanaba phangoi chak tum sauraslo. Hoi chaurasi. Mapamsa chaktu shaminari loreduna magi mathau chatnaraba loisinakre. Kuina college karudrabani Jacob Roger nganasasi hainare anidu khrangana college karai adubu midi pakna laknaramdri. Jacob na. Ngasidi masadagi direct phone number loge. Roger na. Ado aidi kya hina fate ko fazarasu talleba. Nang lobiyo hai kibroina. Oy dum logjage habani. Hoi lobiyo. Tanjadida Jacob ki fola e Jacob na. Hello, kana Sweetie na. Aya, aigi number ka loina ka khraba. Ahi ne Sweetie ne. Aya,
Sweetie, nungayribo? Nungayri haitawani. Is kuwaigadi. Kaigi number ka ino. Jacob haifang khangdabagi oidaba ngangai. Ay phone do yakhitre ama leiri adugine. Mrs. ka thabiraktre khalleba. Nangsu tharakte chap manadro. Roger na. Bhai, tole. Wow, amukhe na fasaram hai. Khatna ho gaya. Jacob tarabasa wari do adum sanari. Prem ga pongphongnari ba. Sweetie na. Wikani muksuri maka kaina kiba. Kaigi kainai ba. Mare yam kalle. Kochi kotpa wayam nagangi. Aise pungi hati abi oine su ubire. Adagi aisu phana phathasabani. Khangba ngambagi thona leiraktre. Karakpadagi block loin tawkhre. Nangso dudi landro. Kharabudi mari mara tawbani. Adubu yamna fataba miti nate. Nangna loina haitabaine. Jacob na wari sanabadu hana yenglamda khai. Ton Pinky ga chatkre. Roger na. Ton yam phasarame ko. Ton pairak na. Kappo dudi. Adu haramlaga prap chatkre. Jacob na wari sanabadudi harap tahawi. Jacob na. Kukuno ay nungayti. Ton thawai di nungay jaramde. Adubu kaysu khandaba saraka adum changkre. Roger na. Bhai, yari sangase. Nang Chandramukhi su fangda, paru su fangda, lehoni ko na punsido dum. Jacob na. Sweetie, wakal nungaitaba tawgano. Isorna nangini haibada matik java afaba mi ama. Soitana tharakani. Fore, ay college cricket lay, changagi ko. Hoy. Phone de thamna kre. Jacob su Sweetie bu ahanba nungsijakibani na nungay jaramde. Roger na. Kuidaure hai no mo. Bhai, Prem se lady killer ne ikoina khanglasu. Hairubu yadabagi haidavani. Migi makada yetpa mankhini na. Toknara mali. Toknare na nangonda mo horakliraba. Nupa aku idrade leiba yadasala. Yarsalo. Anidu wari sana na changlai. Class manung yobaga asa sauna khanjaramba Jacob tu bittu khangtekte e. Hoi mai karimata haidabi bench da phamlaga leikre. Roger na. Thongran khrabo. Jacob na. Tumi nangi hakta leyo. Or nangama. Ton nungari bo. Ton na. Yam nungari haitare. Study 2 chapasu yaudre kamdokige. Adam nungaiki. Jacob ki mache luhombage marang da college fawa kaba sangudre. Odo nang phone number am tapigera. Ton paidap ni ngai. Kaigino. Sum marup amo oina number longlaba kaidabra na khalle. Normal guli sarakpra gyanyam tabira misbo. Gyan giwadi ima puknung digi tazare. Odo nang number am tapiyo. Maram later na ay number sandokte. Roger na. Jacob na haibang amdre na habibane. Adaidi hani fibam dalani. Masana came the hydraga nang nantona pabiriba. Ay napangde. Hausita na dro. Nupiga wari sana horida. Hera dudi friend ni kaino. Nangsu Jacob amjadai ne. Ama pangabo. Ay ni Jacob amedi kanana hairake. Hydrus kongzare. Aisu mitangdi. Aduk tuna puksel on bra. Adu bude nupigi puksel hainari bani. Wafamda ihagadaba mido ina hairoso. Aigondadi harano. Roger na makata ge tawbaga Jacob na. Yari bai makata orano. Ay matik saduye. To na. Nopunok saningi. Nupasang sina kalibo kalmayam se. Nupi kudimak ahen bapamba nate. Nupi kudimak lamchat na itabi nate.
nupi khudimak phajaba pambi nate haibase simati khangdaba nupa yam leiri soile kaise Jacob na ichamchamna wahai khara khak hairubagi adu waroni haibadi aidi khaludre migi thamoi sokpa yaba wa hairagabu nokadaba mi leibra fore aina lankiba ngактani ai soikhre Roger na nangna kai soikhre gi bai nupi da yam lonjagano haine de ko nupi da lonjaba nate bai migi thamoi sokpa wa hairo male adugi soikhre bani kai sulai da ba thutlawa magi dama yare maka tarno amta taning dreba sweetie do nangna yam nungsi jakidai prem ga so tongnare haba natro adu oina gyan dan nungsinaro bai ai adu mari ngamoroi nupi gi hentakta maruk yek na badu bandi songam he ngamoroi aduga prem na susiloi darka ta de adugi de mana farak tarak pa natro mana ne nangoni yetlido nangni yet pa nate Jacob na nungsibabu hongdo hongjin yabro oi ai sweetie nungsi jakhi matam amada adubu hojikti kana gumbi amabu iham nungsiure Roger I karakpa hore kok sakpida nungsiba thamadine wajudaba sono subra susuda gyantaro sutada fasana wani bona Britna nokninge noi warise Roger na no namusu imaima aingondo monjile sorry Pinky na Roger kainom dahige Roger na kaina as khonda side kaninge sasaro mapanam talo Pinky class tagi thokre Roger su inekre mapanani Pinky na Pana sounding lesu kita fado nohine khangdrasu aidi tongi magun khangbanina yam nungaitaba phawe se tongi number hairake mane ngonda saursu saujasano aine piriba number se lemnadi mangan biganu ko Jacob tesu phajana hairo sauna roise aduga makhoi anibu amuktadi yana hallo nungsina hallo bai Roger na oi aina phone basilage adu isu maching phatabanina yadeba heta fingadingeba fingat kino aduga sono chubi creek chubi su haibigano asumna oirakani masana su khangjera moye aina su khalude gyan tabada lekai da hainaramini mapa su leikidre indom chana matabu ningba thunglabadi haidana yam ojarakpani mayamba ma leibani yam phabani nevine machanse wakalaina nare haibadagi suti thoraktuna aikoi ahumse koiba adum chatlibane adubu magi wakhalse phagalakpa ngamkhide aina khanbadasu Jacob na soidena magi awabase phanba ngamni thajaye Roger na adu mana Jacob pamlaga pamdaba muksai se kaiginoba aikoina kai fataba tawkhrage bai maha Jacob pambane ti adudi kai Pinky nungaitana haukraba wari mayamdu luina lirei somdadi class haukrabani adubu anidu wari sanabada class ka yaudre class ani loikrakanda anidu changminarei magi bench da phamnakre nahan khai lakna biramba karimna biramba mayamdu Roger nungaitaba phawrei Jacob na koi wari busani no class ka yaudake Roger na bai aikoi ni ma papu do male ton se nang khangnaro aduga luna tawbiyo khidorge ba wari loi khangba oi oren haike Jacob langtakna na oxygen hayo yam ngai gam dabra ha haige di haige dana kui nu khungde oi asamna class mathang loi khidoina college ki suti oire Roger na noide chalaga wari do libirake oi yai ani do Jacob hoide lakminare Sunita na ichale dana
Ibungo Roger, Mama, Jack Tibiramagi, Jarawan Minaruko. Jacob na, Mama, Walaregi, make you in Hobiro. Hoi hoi. Jacob Kikadani, Jacob di Waritaning Banalori. Si, Harubai. Roger na, Kopti Kapakanuko, Hainadeko, Aidi Han Habi Orishine. Hoiba. Manipurgi Khwaidagi Chauba Hotel Laimagi Machanupa Tangna Pangzabali Class 8 Khaktaka Dangairi Mapa Mamana Mayum Palaba Matungda Chahi Taratare Leiraga Isoda Nijaduna Mahapu Pangjakibani Mapasu Army Captain ni Somdasu Mapuhina Masugi Mingda Hotel Adu Chaun Hanglibani Mapana Miram Dalaibani na Lishu Mapa Mamaga Puna Mapalam Dalai Adubu mapu mabuk na masubu uning manbagi ngahingamdaduna kokthora ami adubu mapu mabuk na masubu uning manbagi namdana kokthoklammi aduna class 8 karakpada Manipurda mingjanbiduna school kaba horammi hana tamlamba tonga classmate orammi li angang oijarasu tonbu urubadagi haifam khangdana nuksijaki propose torubada toni abikide Adagili Matoy Nangai Draduna School Kakide Mabok na Isubu kay Taurake Haksanga Nangai ta bro Lina Bo Kishu daw dida Atuga kay ki school setriba Li Mana hari kay yarak panina Haining bawadu Adam harami Bo Ako'y class da Masak am na fazabi Nupi mayawi Ada aina tina sharubada aduga yabirakte ai school chapai kaijeba adugi chatabani ihe adugi oire phare pupuga buboka chatlagane hairaga loredana aya aseng bai robo aseng bai ne yahu thank you bubo asamna mapuga maboka school da hana laklaga Tongi address sanglaga mahimdala ammi Adaidi Tongi mamana haibadagi Makoy ani dinaba hokre Li nadi nungshinari bani khanjaki Ton nadi ichamsamna marup amagum khanjaki Adubu nupa nupi tinarapa haibasinabu Apam nungshi khangnaraki Tonsu libu nungshi bahuraki Makoy ani nongmata khanade saunade Angang oijarasu yamna nungshi jarai Mabuk na phone da machanupaga wari sanari Suti phangde na madu yaroi ne ibungo nangbo Mapa na Ima aidi furakta ni namuwi na tharage Mama mapa oiba na koi animak na Isugi punsi singlo nigadabani ne Na makakta yaroi ne Ima ay tabak se tatlo hairibra Tat kesu tatlo Isu say Patanungda thokladi idea riko Isoda nijaraga phangsaba haibase mahaki amu punsini gadabani ne adushu chahi 13 surakpa doida niu haikibani hauji chahi 13 surabani noine thawai wawi daba tawnu koi bungo